Matam Kaubi Lairembi Magi Lep Naidraba Khongchatta Ngasi Imphal Ningtham Thagi Ayingba Miyamna Khangnari. Mamang Sahiga Kenaba Mawongda Handak Sahiga Ningtham Tha Asida Khara Hena Ingba Miyamna Phaungnari Haibasimadi Mafam Ayamada Taba Phangle. Ritugi Ohongbasina Maram Oiduna Ayingba Tha Oirabasu Imphal Nongma Kangdana Miyamgi Oiba Thoram Thauda Amadi Atopa Kaya Leptana Pangthoknari. Handaktasu Mukhyamantri Nongthomam Biren Singhna Pangaida Leiba Manipur Police Training Center da Satuna Police Personnel Singi Nauna Sagaleba Barrack Sing Yangshinki. Masiga Loinana Lusingbasina Wairigi Firing Range Su Yangshinki. Hairiba Wairida Nauna Sagaleba Barrack Singasi Handakta Assamdagi Training Loiduna Rajashida Amuk Halaklaba IRB Personnel Lissingama Chamapan Niputaruk Kimanungda Lissingama Thamgani. Makoida Sarkarna Makhatana Ahenba Training Sing Pikigani Amadi Highway Protection Force Oina Sizinagani Hainasu Sri Nongthomam Birena Phongdoki. Masika loinana Mukhyamantri Rajasida Mob Justice ki chanabi ama laklibasi thingnaba battalion khudingdagi personnel yankai lokutuna mob control townaba special force semnabagi damak thaurang tawbu loire makhoida mob control townabagi damak chapchab khusu khulai amadi infrastructure sing pigani haina phongdokhiba sisu maikai kharadagi apenba soidana poknaramgani. Anob sahi lisingani kunmangana thongjinda leplaraba matamda maikai kayadagi makhoi gi oiba sahi gi calendar phongna bahaibasi mahausani adubu Rajya Sarkar gi oiba calendar su Directorate of Information and Public Relations na December kunmari da phongki. Hairiba calendar amadi diary adu Mukhyamantri Nongthomam Biren na hongnabi matung ina phongki bani. Laibak asigi hanagi Pradhan Mantri Atal Bihari Vajpayee asi lam kayada mityang sanba madi miyamgi sebada kathokpa tanglaba lusingba amani haina ngasi phawba laibak asina swanari. Mahaki Mapuk Numit December Kunmanga si Laibak Sinbatungna Good Governance Week Haina Palan Tauduna Lakli. Rajya Thaki Oinasu Mukhyamantri Amadi Atai Mantri Singh MLA Singh Yauna Imphal da Laiba Mukhyamantri ki Cabinet Honda Thauramasi Pangthokki. Thauramadu da Wangangbada Mukhyamantri Nongthomam Biren hai Sarkar asina Khungangi lamda lairiba awat apa sing kayadu menkhatpa ngamnaba go to village hawdokkibani. Paliba Sarkar asigi panamdi Manipurgi singamasung tam anigi marakta khenaba lahindana thong manana sokot hanbani haina Mukhyamantri na phongdokki. Haukiba thasi kunmathoida Rajyagi Directorate of Environment and Climate Change na sinduna Imphal Hotel da Media Resource Center gi manga suba mapok kuman palan pangthokki. Forest samadi Environment Mantri Thongam Biswajit na Thauramadu da saruk yaraduna hai akoibagi phibam honglakpa amasung masibu karamna thengnagadagi haibagi wakalon miyamda ningthina khanghanba tangai fadi. Masida Directorate of Environment and Climate Change na Media Fellowship Pituna Wakalon nasi miyamdi hena sandok anabu hanabada paumuisingi mateng loribasi yamna phaba khongthang amani. Thauramadu da Mantri na Media Resource Center gi thaupuri basing amadi fellowship phangnaba paumising amasung media housing da memento pituna puning thawatki. Rajya Sarkar sinduna ahanba Manipur Rifles ki banquet hall da thasi ki taratarukta Bijay Divas palan pangthokki. Thauramadu da Mukhyamantri Nongthomam Biren lusingduna English singmasmapan humputara mathoida Bharat amasung Pakistan gi land laikhidraba thauna pharaba Bharat lanmi singi mafamda haikat laikat tamduni kai khumnaba utki. Thauramadu da Mukhyamantri na hai Manipur da thokliba irang asida lanai oina Kendra Sarkar da aranba pau kaya pisinba asina rajya sida santi purukpada thinthanabagi maram oigani. Rajniti ki khudongchaba longnaba honabada miyamda chamamnaba thokadaba wafam sing phongdok pidanaba Mukhyamantri na appeal tawki. Aikoigi tungi mirol gi damak khanduna asanba mityang amaga loinana asitpa phirep ama longminasi hainasu Mukhyamantri na phongdokki. Bharat ki hanagi Pradhan Mantri Dr. Manmohan Singh na ngarang khanghodana laikhidabada laibak asina jati ki phiral tangkhai singthaduna lusingbasi gi mafamda ikai khumnaba utli. Numit tarit ni chupna lusingbasi gi mafamda laibak asina ikai khumnaba utkani. Hanagi Pradhan Mantri asi ngarang numidang masagi anaba amadagi Delhi da laikhidabani. Mahakna laikhidabada mapal laibak yauna laibak asigi lusingba kayana awaba phongdorakli. Laikhidraba lusingba asigi thawai yaudrba haksang Delhi gi mahaki yumda thamduna miyamna ikai khumnaba utli. Mahaki aroiba mathau mangam hayeng ayuk pangthokkadori. Dr. Manmohan Singh na United Progressive Alliance UPS chungsinaba sarkar gi matamda ingkumja lisingani maridagi lisingani taramari phawba tam anirak Bharat ki Pradhan Mantri oirammi. Pradhan Mantri PB Narasimha Rao gi matamda Selthum Mantri oiduna ingkumja lisingama samapan marfutara mathoida Bharat ki Selthum gi lamda awanba purakpada chobu thaudang lauki. Dr. Manmohan Singh na laikhidabada Rashtrapati Draupadi Murmu, Uparashtrapati Jagdip Dhankar, Pradhan Mantri Narendra Modi, Congress lusingba Sonia Gandhi, Rahul Gandhi, Priyanka Gandhi, Malik Arjun Kharge yauna Kendra gi lusingba kayana awaba phongdorakli. Hanagi Pradhan Mantri Dr. Manmohan Singh na laikhidabada Mukhyamantri Nongthomam Biren Singh na nungaitaba phongdorakli. Social media da thagat puwarolamada Sri Biren na hai midyang sanba lusingba oibata natana Dr. Manmohan na laibak asigi damak kathokpaga loinana loromba thodang ngasigi mirol na ningsingduna lehoragani.
Dr. Manmohan Singh na laikidabada Shiksha Mantri Thongnawjam Basanta Kumar, Power Mantri Thongam Biswajit, Social Welfare Mantri Haikam Dingo Amasung, Rajya Sabha Sadasya Maharaj Leshema Sanajabu Yauna, MPCC gi President Kaisham Meghachandranasu awabu phongdorakli. Chahi asigi aroiba sithi Imphal gi sithi tabiriba singbu lakadoriba anawu chahi gi yaipa paujal pijari.